ꯍꯧꯒꯠꯅꯗ꯭ꯔꯤꯖꯥꯠꯂꯥ ꯌꯥꯍꯧꯗꯤ ꯈꯔ ꯊꯦꯡꯕꯅꯤꯅꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯊꯣꯡꯗꯤ ꯍꯥꯡꯗ꯭ꯔꯤꯅꯦ ꯊꯣꯝꯕ ꯊꯣꯝꯕꯧ ꯊꯣꯝꯕꯧ ꯍꯦꯝꯕ ꯎꯗ ꯀꯨꯏꯔꯦ ꯅꯪꯗꯤ ꯀꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯏꯆꯦ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯕꯗꯒꯤ ꯄꯥꯛ ꯍꯦꯛ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯊꯣꯝꯕꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦꯅ ꯇꯧꯕꯅꯦ ꯊꯣꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯏꯆꯦ ꯑꯁ ꯀꯥꯏ ꯍꯧꯒꯠꯇ꯭ꯔꯤꯕꯗꯤ ꯊꯣꯝꯕ ꯊꯣꯝꯕ ꯅꯃꯥꯟꯅꯕ ꯂꯥꯛꯑꯦ ꯏꯪꯉꯤꯅꯦ ꯍꯧꯒꯠꯂꯣ ꯅꯃꯥꯟꯅꯕ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯁꯦ ꯏꯃꯨꯡꯁꯦ ꯌꯥꯝ ꯆꯥꯏꯔꯦ ꯂꯣꯏꯁꯟꯈꯤꯒꯦ ꯅꯪꯁꯤ ꯉꯥꯛꯇ ꯐꯝꯃꯨꯀꯣ ꯑꯩ ꯍꯧꯗꯣꯔꯛꯑꯒꯦ ꯍꯣꯏ ꯏꯆꯦ ꯌꯨꯝꯒꯗꯤ ꯐꯖꯅ ꯁꯥꯒꯠꯂꯝꯃꯤꯅꯦ ꯆꯪꯉꯛꯇ ꯀꯨꯏꯔꯕꯩꯔꯥ ꯀꯩꯅꯣ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯦ ꯊꯣꯝꯕ ꯊꯣꯝꯕ ꯍꯧꯒꯠꯂꯣ ꯍꯥꯏꯔ ꯍꯧꯒꯠꯇꯦ ꯁꯤ ꯉꯥꯡꯁꯦ ꯍꯧꯒꯠꯂꯣꯃꯤ ꯅꯃꯥꯟꯅꯕ ꯍꯦꯝꯕ ꯂꯥꯛꯑꯦ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯑꯦ ꯅꯣꯏ ꯊꯕꯛ ꯍꯥꯏꯅꯕ꯭ꯔꯣ ꯍꯧꯒꯠꯂꯣ ꯃꯤ ꯉꯥꯏ ꯂꯩꯔꯦ ꯃꯤ ꯀꯔꯤꯅꯣ ꯍꯧꯒꯠꯂꯣ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯅꯣ ꯍꯦꯝꯕ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯅꯣꯏ ꯀꯩ ꯍꯥꯏꯅꯈꯤꯒꯦ ꯀꯩꯝ ꯍꯥꯏꯅꯗꯦꯗ ꯀꯨꯏꯔꯦ ꯊꯦꯡꯅꯗꯕ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯦ ꯅꯃꯥꯟꯅꯕ ꯀꯨꯏꯅ ꯇꯤꯟꯅꯔꯨꯗ꯭ꯔꯕ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯦ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯗꯕꯅꯤ ꯃꯇꯦꯡ ꯑꯃ ꯅꯤꯔꯛꯑꯗꯕꯅꯤ ꯄꯩꯁꯥꯔ ꯀꯔꯤꯅꯣ ꯁꯤ ꯍꯥꯏꯅꯕꯅꯤ ꯁꯤ ꯈꯪꯖꯤꯜꯂꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯐꯕꯒ ꯄꯤꯊꯣꯛꯑꯗꯤ ꯌꯦꯡꯉꯣ ꯑꯁ ꯄꯤꯔꯣꯏꯍꯦ ꯑꯩ ꯁꯤꯡꯉꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯧꯒꯠꯂꯣ ꯃꯤ ꯉꯥꯏ ꯂꯩꯔꯦ ꯍꯣꯏ ꯌꯨꯝ ꯁꯥꯕꯒꯤ ꯄꯩꯁꯥ ꯌꯥꯝ ꯆꯤꯜꯂꯤꯀꯣ ꯄꯤꯕ ꯌꯥꯔꯣꯏ ꯄꯤꯔꯣꯏ ꯍꯦꯝꯕ ꯊꯣꯛꯂꯛꯑꯅꯤ ꯉꯥꯛꯇꯪ ꯉꯥꯏꯔꯣꯀꯣ ꯍꯧꯗꯣꯛꯑꯝꯃꯕꯅꯦ ꯑꯩꯅ ꯑꯧ ꯆꯦ ꯍꯣꯏ ꯇꯥ ꯑꯁ ꯀꯨꯏꯔꯦ ꯅꯪꯗꯤ ꯎꯗꯕ ꯀꯩ ꯂꯩꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯏꯇꯥꯎ ꯏ ꯑꯁ ꯊꯦꯡꯅꯗ ꯀꯩꯅꯣ ꯀꯨꯏꯔꯦ ꯁꯦꯟ ꯁꯦꯠꯀꯗꯧꯔꯤꯅ ꯐꯝꯃꯣ ꯎꯗ ꯀꯨꯏꯔꯦꯅ ꯁꯨꯝ ꯆꯪꯉꯛꯄꯅꯤꯗ ꯅꯨꯡꯉꯥꯏꯔꯤꯕꯣ ꯈꯪꯗꯦꯗ ꯍꯥꯃꯨ ꯍꯥꯃꯨ ꯄꯪꯂꯩ ꯂꯩ ꯑꯗꯨꯅꯤ ꯑꯁ ꯅꯣꯏꯗꯤ ꯄꯩꯁꯥꯒ ꯄꯥꯏꯕꯅꯤꯅ ꯌꯨꯝꯒꯁꯦ ꯁꯥꯒꯠꯂꯝꯃꯤꯅꯦ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯁ ꯏꯇꯥꯎ ꯁꯤꯐꯥꯎ ꯄꯣꯊꯥ ꯁꯥꯔꯤꯅꯤ ꯌꯨꯝꯁꯦ ꯄꯩꯁꯥꯁꯦ ꯇꯥꯈꯠꯂꯒ ꯑꯩꯗꯤ ꯑꯁ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯕꯗꯒꯤ ꯅꯇꯥꯎꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯌꯥꯝ ꯋꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯉꯥꯡ ꯑꯇꯣꯝꯕꯗꯣ ꯑꯥ ꯆꯕꯤꯠ ꯆꯕꯤꯠ ꯅꯥ ꯂꯩꯔꯦꯅꯦ ꯑꯣ ꯊꯕꯛꯀ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯆꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗꯕꯨ ꯄꯨꯒꯗ꯭ꯔꯥ ꯊꯕꯛꯄꯨ ꯁꯨꯒꯗ꯭ꯔꯥ ꯑꯁ ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯕꯗꯣ ꯈꯪꯉꯛꯇꯕꯅꯤ ꯅꯨꯄꯤ ꯍꯦꯛ ꯊꯤꯔꯨꯕꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯦꯗꯣ ꯇꯣꯉꯥꯟ ꯆꯥꯕꯗꯩꯗꯤ ꯆꯔꯥ ꯍꯦꯟꯕꯁꯨ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯣꯏꯅꯦ ꯑꯁ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯅꯨꯄꯤꯒ ꯄꯥꯛ ꯊꯤꯔꯨꯒꯤꯅꯨꯀꯣ ꯏꯇꯥꯎ ꯑꯁ ꯈꯪꯗꯦꯗ ꯑꯗꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯄꯨꯁꯜꯂꯛꯑꯣꯌꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯝꯇꯁꯨ ꯐꯪꯗꯦ ꯍꯣꯏ ꯈꯤꯇꯪ ꯂꯩꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯤꯌꯣꯕ ꯑꯗꯣ ꯑꯁ ꯀꯩꯗꯧꯔꯒꯦ ꯅꯇꯥꯎꯁꯦ ꯑꯩꯒꯤꯗꯤ ꯆꯤꯁꯜꯂꯛꯑꯗꯤ ꯅꯪ ꯅꯠꯇꯗꯤ ꯂꯩꯇꯦꯗꯣ ꯑꯁ ꯑꯁ ꯑꯩ ꯀꯩꯅꯣ ꯅꯉꯣꯟꯗꯩ ꯃꯇꯦꯡ ꯑꯃ ꯅꯤꯗ ꯌꯥꯗ꯭ꯔꯦ ꯀꯞꯀꯅꯨꯁꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥꯅꯕꯨ ꯑꯉꯥꯡ ꯑꯇꯣꯝꯕꯗꯣ ꯑꯥ ꯑꯁ ꯃꯁꯛꯇꯨ ꯌꯦꯡ ꯉꯝꯗ꯭ꯔꯦꯕ ꯉꯔꯥꯡ ꯅꯍꯥꯟꯗꯩꯅꯤ ꯆꯦꯡ ꯉꯥꯛꯇ ꯍꯤꯟꯖꯥꯡꯁꯨ ꯌꯥꯎꯗꯕꯤ ꯄꯤꯖꯈꯠꯂꯛꯏꯁꯦ ꯃꯃꯥꯗꯨꯁꯨ ꯐꯖꯔꯦ ꯅꯨꯄꯤ ꯑꯍꯟꯗꯨꯕꯨꯗꯤ ꯈꯔ ꯐꯩꯌꯦꯕ ꯃꯃꯥ ꯂꯧ ꯀꯨꯆꯨꯗꯣ ꯈꯔ ꯉꯧꯕꯅꯤꯅ ꯑꯁ ꯆꯔꯥ ꯍꯦꯟꯕꯗ ꯍꯟꯗꯛꯇꯤ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯏꯇꯥꯎꯅ ꯁꯦꯟ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯕꯤꯅ ꯏꯇꯥꯎ ꯍꯥ ꯑꯁ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯑꯁ ꯑꯗꯒꯤ ꯌꯦꯡꯉꯨꯅꯦ ꯂꯩꯇꯕꯅꯤꯅ ꯂꯥꯟꯗ ꯂꯦꯞꯈꯤꯕ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯍꯧꯖꯤꯜꯂꯅꯤꯌꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯐꯪꯗꯣꯛꯈ꯭ꯔꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨ ꯍꯨꯜꯂꯨꯕꯗꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯏꯁꯨ ꯍꯨꯟꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯒꯤ ꯍꯌꯦꯡꯁꯤꯗꯤ ꯑꯃꯨꯛ ꯑꯉꯥꯡ ꯃꯔꯨ ꯀꯣꯛꯄ ꯑꯃꯁꯨ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯄꯨꯂꯞ ꯑꯃꯨꯛ ꯇꯥꯁꯜꯂꯤꯕ ꯑꯗꯨꯒ ꯍꯪꯆꯤꯠꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯄꯥꯝꯂꯣꯝꯗ ꯑꯃꯨꯛ ꯁꯣꯔꯥꯠ ꯑꯃꯃꯨꯛ ꯂꯩꯔꯤꯕ ꯑꯁ ꯃꯊꯥ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯅꯪ ꯄꯩꯁꯥ ꯈꯤꯇꯪꯗꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨꯅꯦ ꯏꯇꯥꯎ ꯀꯌꯥꯅꯣ ꯅꯪꯅ ꯄꯥꯝꯃꯤꯕꯣ 25,000 ꯈꯛꯇꯪ ꯄꯤꯌꯣ ꯑꯩ ꯍꯥ ꯏꯇꯥꯎ ꯑꯩ ꯄꯩꯁꯥ ꯐꯪꯗꯧ ꯂꯩꯌꯦꯕ ꯂꯩꯇꯤꯌꯦ ꯏꯇꯥꯎꯅ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯣ ꯑꯩ ꯑꯁ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯀꯦ ꯑꯩ ꯄꯩꯁꯥ ꯐꯪꯗꯧꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩ ꯃꯔꯨꯞ ꯐꯪꯗ꯭ꯔꯤꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯗꯣ ꯍꯟꯗꯛ ꯑꯩ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨ ꯐꯪꯉ ꯄꯤꯔꯛꯀꯦ ꯏꯇꯥꯎ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯝ ꯂꯩꯇꯦ ꯏꯇꯥꯎ ꯑꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯤꯉꯩꯗꯁꯨ ꯅꯤꯅ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯇꯦꯡ ꯀꯅꯥꯝ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦꯗꯅꯀꯣ ꯑꯁ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯔꯗꯤ ꯏꯇꯥꯎ ꯅꯪꯅꯤꯍꯦ ꯑꯁ ꯑꯗꯣ ꯅꯪ ꯁꯦ ꯅꯪ 25,000ꯗꯣ ꯑꯝꯇꯪꯗꯤ ꯀꯩꯅꯣ ꯇꯧꯔꯣ ꯅꯪ ꯌꯥꯅꯕ ꯑꯝꯇ ꯁꯤꯜꯂꯛꯑꯣꯕ ꯀꯣ ꯍꯣꯏ ꯑꯩ ꯀꯌꯥ ꯂꯩꯒꯦ ꯌꯦꯡꯉꯛꯀꯦ ꯏꯇꯥꯎ ꯂꯨꯄꯥ 25,000ꯃꯛ ꯌꯧꯗ꯭ꯔꯁꯨ 33,400 400 400 ꯀꯩꯅꯣ ꯄꯤꯔꯛꯑꯣꯕ ꯅꯠꯇ꯭ꯔꯗꯤ ꯀꯣꯟꯅꯔꯣꯏꯗꯧꯔꯤꯕ ꯏꯇꯥꯎ ꯑꯩꯅ ꯊꯤꯔꯒꯗꯤ ꯊꯝꯕꯅꯦ ꯑꯗꯣ ꯁꯨꯕ꯭ꯔ ꯌꯦꯡꯉꯣ ꯑꯁ ꯁꯨꯔꯝꯃꯅꯤꯗ ꯏꯇꯥꯎꯅ ꯊꯤꯔꯒꯕꯨ 10,000ꯅꯤꯀꯣ 10,000ꯗꯩ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯑꯣ ꯍꯣꯏ ꯌꯥꯔꯦ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯜꯂꯨꯔꯒꯦ ꯑꯁ
ꯏꯇꯥꯎꯒꯤ ꯃꯇꯦꯡꯁꯦ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯔꯣꯏꯍꯦ ꯍꯣꯏ ꯑꯗꯣ ꯏꯇꯥꯎ ꯊꯨꯅ ꯁꯤꯡꯉꯛꯎꯀꯣ ꯁꯤꯡꯉꯛꯀꯅꯤ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎꯗꯧ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯦꯀꯣ ꯏꯇꯪꯒꯤ ꯃꯇꯝꯁꯤꯗ ꯇꯥꯡꯉꯕꯅꯦ ꯏꯇꯥꯎꯒꯤ ꯃꯇꯦꯡꯁꯦ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯁꯨ ꯀꯥꯎꯔꯣꯏ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯃꯇꯦꯡꯁꯨ ꯑꯩꯅ ꯃꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯁꯦ ꯌꯨꯝ ꯁꯪꯒꯥꯕꯗꯁꯨ ꯍꯥꯏꯔꯛꯎꯀꯣ ꯅꯪ ꯌꯨꯝ ꯁꯪꯒꯥꯕꯗꯁꯨꯅꯦ ꯑꯩꯅ ꯑꯆꯧꯕ ꯃꯁꯛ ꯊꯣꯛꯄ ꯑꯃꯗꯤ ꯇꯧꯗꯣꯏꯅꯦ ꯊꯨꯅꯁꯨ ꯁꯤꯡꯉꯛꯀꯦ ꯑꯗꯣ ꯏꯇꯥꯎꯁꯦ ꯕꯣꯠ ꯂꯦꯞꯄꯗꯤ ꯌꯥꯗꯣꯏꯅꯤꯍꯦ ꯀꯩꯒꯨꯝꯕ ꯏꯇꯥꯎꯅꯒ ꯕꯣꯠ ꯂꯦꯞꯀꯦ ꯈꯜꯂꯛꯑꯁꯨꯅꯦ ꯑꯩ ꯃꯤ ꯌꯥꯝ ꯂꯩ ꯑꯩ ꯃꯤ ꯂꯣꯏ ꯈꯣꯝꯊꯔꯛꯀꯦ ꯏꯇꯥꯎ ꯕꯣꯠ ꯁꯣꯏ ꯀꯥꯅꯤ ꯏꯇꯥꯎ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯂꯩꯍꯧꯔꯦ ꯍꯣꯏ ꯏꯇꯥꯎ ꯑꯁ ꯕꯣꯠ ꯂꯦꯞꯄꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯈꯩꯅꯁꯨ ꯍꯥꯏ ꯑꯩꯁꯦ ꯀꯥꯗꯣꯏꯗꯤ ꯃꯥꯜꯂꯦ ꯈꯔ ꯂꯩꯔꯦ ꯑꯩ ꯕꯣꯠ ꯂꯦꯞꯀꯦ ꯍꯦꯟꯕ ꯆꯠꯈ꯭ꯔꯕ ꯆꯠꯈ꯭ꯔꯦ ꯆꯦ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯁꯨꯝ ꯂꯥꯛꯄꯅꯦ ꯀꯣꯏꯔꯛꯄꯅꯦ ꯀꯩꯝ ꯍꯥꯏꯔꯝꯗꯕ꯭ꯔꯅꯦ ꯄꯩꯁꯥ ꯍꯣꯏ ꯍꯥꯏꯔꯝꯗꯦ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯗꯤ ꯆꯥ ꯅꯨꯡ ꯊꯛꯀꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯆꯥꯍꯟꯈ꯭ꯔꯕꯣ ꯇꯟ ꯂꯩꯔꯨꯒꯦꯗꯤ ꯑꯁ ꯃꯥ ꯍꯥꯏꯗ꯭ꯔꯒ ꯊꯨꯔꯦꯌꯦ ꯑꯦ ꯊꯨꯔ ꯀꯩꯗꯧ ꯆꯪꯉꯛꯑꯝꯃꯤꯕ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯇꯨꯝꯕꯒ ꯍꯧꯗꯣꯛꯑꯒ ꯃꯥ ꯁꯤꯗ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯦ ꯑꯗ ꯑꯩ ꯎꯗ ꯀꯨꯏꯔꯦꯅ ꯆꯪꯉꯛꯑꯝꯕꯅꯦ ꯀꯩꯅꯣꯗꯤ ꯁꯣꯏꯗ꯭ꯔꯣ ꯑꯗꯣ ꯑꯩ ꯆꯥ ꯂꯣꯜꯂꯝꯃꯒꯦ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯁꯦ ꯆꯠꯂꯣ ꯑꯆꯥꯄꯣꯠ ꯂꯩꯔꯣ ꯑꯩꯈꯣꯏ ꯁꯦ ꯇꯥꯈꯤꯗꯅꯅꯦ ꯍꯣꯏ ꯆꯠꯇꯦꯅꯦ ꯃꯥꯏ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛ ꯄꯤꯔꯤꯖꯥꯠꯂ ꯑꯩꯉꯣꯟꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯅꯦ ꯃꯃꯥꯅ ꯄꯩꯁꯥ ꯆꯤꯜꯂꯛꯀꯦꯅ ꯊꯥꯔꯛꯏꯗꯣ ꯆꯠꯇꯦꯅꯦ ꯃꯥꯏ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛ ꯄꯤꯔꯤ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯃꯇꯥꯏꯁꯦ ꯕꯣꯠ ꯈꯥꯅꯕ ꯄꯩꯁꯥ ꯄꯨꯊꯣꯔꯛꯑꯣ ꯂꯩꯁꯦ ꯍꯥꯏꯔꯛꯑꯅꯤꯅꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯦ ꯊꯣꯝꯕ ꯅꯉꯣꯟꯗ ꯂꯩꯕ ꯄꯩꯁꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯁꯤꯃꯦꯟ ꯂꯥꯛꯑꯗꯕꯅꯤ ꯕꯣꯠ ꯂꯧꯕꯁꯨ ꯆꯠꯇꯣꯏꯅꯤ ꯍꯣꯏ ꯆꯦ ꯅꯪꯅ ꯄꯩꯁꯥ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯇꯩ ꯀꯣꯟꯅꯗꯕꯩꯅꯤ ꯍꯥꯏꯔꯛꯏꯁꯦ ꯄꯨꯊꯣꯔꯛꯑꯣ ꯑꯗꯣ ꯁꯦ ꯀꯩꯅꯣ ꯀꯌꯥꯅꯣ ꯄꯨꯊꯣꯔꯛꯏꯁꯤꯕꯣ ꯅꯉꯣꯟꯗ 10,000 ꯍꯦꯟꯅ ꯂꯩꯈꯤꯗꯥꯏꯅꯦ ꯑꯗꯨ ꯂꯣꯏ ꯄꯨꯊꯣꯔꯛꯑꯣ ꯀꯣꯟꯅꯔꯣꯏꯌꯦ ꯆꯦ ꯃꯥꯏ ꯀꯣꯜꯗꯣ ꯆꯠꯇ꯭ꯔꯦꯕ ꯀꯔꯤꯒꯤ ꯀꯣꯜ ꯀꯔꯤꯒꯤ ꯃꯥ ꯀꯅꯥꯅꯣ ꯃꯥꯗꯤ ꯅꯍꯥꯟ ꯍꯦꯝꯕ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯗ ꯃꯥꯗꯣ ꯀꯞꯁꯜꯂꯛꯑꯦꯕ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯑꯩꯅ ꯂꯨꯄꯥ 10,000 ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯦ ꯑꯗꯣ ꯉꯁꯤꯁꯦ ꯀꯣꯜꯁꯨ ꯄꯥꯏꯔꯛꯇꯕ ꯑꯩ ꯃꯌꯨꯝ ꯆꯠꯂꯨꯒꯦ ꯅꯉꯣꯟꯗ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯥ ꯑꯩꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯄꯩꯁꯥ ꯍꯪꯉꯛꯑꯗꯤ ꯑꯩꯈꯣই ꯁꯤꯖꯤꯟꯅꯔꯝꯗꯥꯏꯗ ꯅꯪꯉꯤꯕ꯭ꯔꯣꯁꯦ ꯊꯥꯖꯤꯜꯂꯛꯎꯔꯣ ꯅꯪ ꯑꯩꯅ ꯑꯗꯨꯁꯨ 10,000 1,000 2,000ꯒ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯍꯣꯕꯦ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯋꯦꯗꯤ ꯊꯦꯡꯉꯦꯅ ꯑꯃꯨꯛ ꯍꯟꯈꯤꯗꯤ ꯅꯪ ꯄꯩꯁꯥꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯃꯆꯤꯟꯒ ꯊꯤꯗꯅ ꯏꯄꯪ ꯄꯪꯒ ꯄꯩꯁꯥ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯆꯤꯟ ꯊꯤꯕꯒ ꯍꯩꯔꯦꯅꯦ ꯑꯩꯉꯣꯟꯗꯒ ꯊꯤꯗꯅ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝ ꯆꯠꯂꯨꯒꯦ ꯑꯩ ꯄꯩꯁꯥ ꯄꯨꯔ ꯂꯥꯛꯀꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅꯤ ꯄꯨꯔꯛꯇꯕꯗ ꯅꯪ ꯆꯠꯂꯣ ꯄꯣꯠ ꯊꯥꯗꯔꯖꯦ ꯉꯁꯤꯗꯤꯅꯦ ꯁꯦꯟ ꯐꯪꯗ꯭ꯔꯁꯨ ꯑꯝꯇ ꯊꯤꯅ ꯉꯥꯡꯉꯝꯒꯦ ꯑꯁ ꯃꯆꯤꯟ ꯊꯤꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯕꯨꯡꯉꯣ ꯅꯄꯥ ꯂꯩꯕ꯭ꯔꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯃꯨꯛ ꯆꯩꯗꯣꯏ ꯑꯣꯏꯔꯝꯒꯅꯤ ꯕꯥꯕꯥ ꯃꯤ ꯂꯥꯛꯑꯦ ꯀꯅꯥ ꯑꯃꯨꯛ ꯂꯥꯛꯑꯖꯥꯠꯅꯣ ꯄꯤꯂꯦ ꯑꯣꯏꯕ ꯑꯦ ꯏꯆꯦ ꯀꯩ ꯂꯩꯔꯒꯦ ꯏꯆꯦ ꯏꯁ ꯀꯩ ꯂꯩꯔꯒꯦ ꯀꯥꯏꯅ ꯑꯣ ꯁꯦꯜꯗꯨ ꯄꯤꯕꯤꯔꯛꯑꯣ ꯆꯠꯂꯒꯦ ꯏꯆꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯦ ꯉꯥꯛꯇꯪ ꯐꯝꯕꯤꯌꯣ ꯁꯤꯗ ꯑꯣ ꯌꯥꯔꯦ ꯐꯝꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯦꯜꯗꯨ ꯄꯤꯔꯛꯑꯣ ꯆꯠꯂꯒꯦ ꯅꯣꯏ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯛꯈꯣ ꯍꯥꯏꯕꯅꯣ ꯑꯩ ꯏꯆꯦ ꯁꯥꯎꯕꯤꯒꯤꯅꯨꯁꯦ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯁꯦꯟ ꯂꯧꯕ ꯆꯠꯈꯤꯕꯀꯣ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯏꯆꯦ ꯌꯥꯔꯦ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯏꯆꯦ ꯄꯩꯁꯥꯗꯣ ꯂꯩꯔꯝꯃꯕꯅꯦꯕ ꯁꯦ ꯑꯇꯣꯝꯕꯁꯦ ꯆꯕꯤꯠ ꯅꯥꯕꯁꯤꯗꯅꯦ ꯁꯦꯟꯁꯦ ꯑꯗꯨꯝ ꯆꯪ ꯂꯩꯔꯕ ꯍꯌꯦꯡꯗꯤ ꯁꯣꯏꯔꯔꯣꯏꯕ ꯏꯆꯦ ꯍꯌꯦꯡꯗꯣ ꯉꯟꯇꯥ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯏꯆꯦ ꯑꯣ ꯑꯩꯁꯦ ꯉꯟꯇꯥꯅ ꯑꯃꯨꯛ ꯂꯥꯛꯈꯣꯕ ꯍꯌꯦꯡꯁꯦ ꯏꯆꯦ ꯍꯌꯦꯡꯗꯣ ꯑꯩ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯉꯟꯇꯥ ꯑꯩ ꯂꯥꯛꯑꯒꯦ ꯇꯨꯝ ꯍꯧꯒꯠꯅꯔꯗ꯭ꯔꯤꯀꯥꯟꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯌꯧꯁꯜꯂꯛꯑꯒꯦ ꯏꯆꯦ ꯃꯥꯁꯤꯗꯪ ꯅꯥꯔꯝꯗ꯭ꯔꯗꯤꯀꯣ ꯑꯇꯣꯝꯕꯁꯤꯗꯪ ꯈꯔ ꯆꯕꯤꯠ ꯅꯥꯔꯝꯗ꯭ꯔꯗꯤ ꯏꯆꯦ ꯄꯩꯁꯥꯗꯣ ꯑꯩꯅ ꯍꯥꯟꯅ ꯁꯤꯡꯒꯗꯕꯅꯤ ꯃꯁꯤ ꯃꯁꯥ ꯈꯔ ꯁꯣꯟꯕꯁꯤꯗ ꯑꯣ ꯅꯪꯒꯤ ꯅꯆꯥ ꯑꯇꯣꯝꯕꯁꯦ ꯌꯥꯝ ꯁꯣꯜꯂꯦꯕ ꯆꯕꯤꯠ ꯌꯥꯝ ꯅꯥꯏꯌꯦꯕ ꯌꯥꯝ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣ ꯅꯆꯤꯟ ꯊꯤꯕꯒꯤ ꯍꯩꯅꯕꯤꯗꯣ ꯌꯥꯝ ꯂꯩꯒꯅꯨꯀꯣ ꯍꯌꯦꯡ ꯉꯟꯇꯥꯅ ꯊꯤꯜꯂꯛꯑꯣ ꯑꯁꯤꯝꯁꯨ ꯈꯣꯟꯁꯦ ꯁꯨꯝ ꯍꯥꯎꯔꯛꯇ꯭ꯔꯤꯌꯦ ꯁꯦꯟ ꯈꯨꯊꯧ ꯂꯥꯛꯊꯧꯁꯦ ꯂꯨꯗꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯌꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯤꯒꯤꯅ ꯃꯃꯥ ꯃꯄꯥꯅ ꯀꯩꯔꯥꯛ ꯊꯥꯕꯤꯔꯝꯃꯤ ꯑꯋꯥꯡꯕ ꯗꯣꯂꯥꯟ ꯃꯊꯣꯟ ꯊꯝꯕꯤꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤꯅ ꯂꯐꯨꯗ ꯑꯣꯏꯔꯁꯨ ꯊꯥꯔꯝꯃꯦꯌꯦ ꯀꯥꯔꯅꯥꯟꯗ ꯇꯧꯔꯒꯁꯨ ꯂꯐꯨꯗꯣ ꯁꯦꯒꯥꯏꯕ꯭ꯔꯥ ꯀꯩꯗꯧꯕ꯭ꯔꯥ ꯀꯥꯟꯅꯐꯝ ꯈꯔꯗꯤ ꯈꯪꯉꯤꯕ ꯑꯩꯈꯣꯏꯒꯤꯅ ꯄꯨꯔꯥ ꯀꯣꯝꯖꯥꯎ ꯑꯃ ꯇꯧꯊꯣꯛꯑ ꯊꯝꯕꯤꯔꯝꯃꯤ ꯂꯦꯞ 10 ꯍꯦꯟꯅ ꯋꯥꯡꯕ ꯀꯣꯝꯖꯥꯎ ꯁꯤ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯗꯤ ꯁꯦꯟꯁꯦ ꯁꯨꯝ ꯇꯣꯜꯂꯛ ꯇꯥꯕꯅꯦꯕ ꯁꯦ ꯆꯤꯟꯊꯤꯕꯁꯤꯁꯨ ꯐꯖꯅ ꯍꯩꯅꯔꯦ ꯑꯩꯁꯨ ꯂꯨꯄꯥ ꯀꯌꯥꯕꯨ ꯄꯨꯔꯛꯇꯧꯔꯤꯕꯅꯣ ꯑꯃꯗꯨꯅ ꯃꯄꯥꯝ ꯆꯠꯈ꯭ꯔꯤꯗꯨꯅ ꯆꯥꯛ ꯂꯥꯝꯃꯦ
ꯍꯣꯏ ꯍꯣꯏ ꯊꯣꯡꯉꯨꯔꯒꯦ ꯍꯤꯟꯖꯥꯡꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯃꯨꯛ ꯊꯣꯡ ꯀꯩꯝ ꯂꯩꯔꯝꯃꯣꯏꯅꯦ ꯃꯣꯔꯣꯛ ꯍꯦꯛ ꯃꯦꯠꯁꯜꯂ ꯆꯥꯕ ꯑꯗꯨꯅꯤꯗ ꯏꯇꯥꯎ ꯏꯇꯥꯎ ꯑꯕꯨꯡꯉꯣ ꯕꯕꯥ ꯂꯩꯕ꯭ꯔꯥ ꯀꯀꯥ ꯑꯩꯈꯣꯏ ꯕꯕꯥꯗꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯝꯕꯒꯤ ꯆꯥꯛꯈꯨꯝꯗ ꯏꯁꯧ ꯂꯥꯡꯉꯒ ꯆꯥꯛ ꯊꯣꯡꯖꯈꯤꯕꯅꯤ ꯑꯦ ꯃꯤꯅꯗꯤ ꯀꯔꯤꯒꯤ ꯉꯥꯡꯉꯤꯕ ꯃꯁꯤꯟ ꯊꯤꯕꯒꯤ ꯄꯩꯁꯥ ꯁꯤꯡꯗꯦꯅ ꯃꯤꯅ ꯊꯤꯅꯉꯥꯡꯉꯝꯃꯦ ꯉꯁꯤꯒꯤꯁꯤ ꯃꯤ 3 ꯁꯨꯔꯦ ꯉꯥꯡꯉꯝꯃꯦ ꯍꯥ 이씨, 아이는 पैसा लौरुनी लाइजिबो पीबु पिरक्कद्राने सिबो थाजरक्त्रे सुवारीददि सातोखिगेता इताउ इताउ ꯀꯅꯥꯅꯣ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ ꯑꯁ ꯁꯦꯟ ꯇꯣꯟꯕꯁꯦ ꯅꯨꯡꯉꯥꯏꯗꯀꯣ मा जानरी सानपोतकाजे सिब ममन तांगनिसे सानपोतकाजे मखन मखन लैरिन तौसि पैसा लैते लैते दि हाय ꯑꯦ ꯚꯥꯏ अस नंग फोन जु चत्ते कइनो नंग ngरang थारमगा कैम हाइरक्ते होय माय हाइरक्ते कइदौरगे पैसादो ꯐꯣꯟꯗꯣ ꯉꯔꯥꯡ ꯏꯁꯤꯡ ꯇꯥꯁꯟꯗꯅ ꯐꯣꯟ ꯁꯦꯝꯐꯝꯗ ꯊꯝꯈꯤꯗ ꯉꯥꯏꯔꯤꯌꯦ ꯁꯤꯇꯥꯎ ꯅꯪ ꯁꯥꯎ ꯌꯥꯗꯦꯍꯦ ꯄꯩꯁꯥꯗꯣ ꯑꯩꯁꯦ ꯑꯇꯣꯝꯕꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯗ꯭ꯔꯤꯞ ꯌꯥꯜꯂꯤꯅꯦ ꯗꯤꯁꯄꯦꯟꯁꯔꯤꯗ ꯄꯨꯈꯠꯇꯅ ꯍꯧꯖꯤꯛꯇ ꯈꯤꯇꯪ ꯀꯟꯈꯠꯂꯒ ꯀꯟꯅ ꯁꯥꯟꯅꯔꯤꯁꯤꯅꯤ ꯑꯩ ꯅꯪꯒꯤꯗꯣ ꯈꯤꯇꯪ 4-5 ꯆꯣꯟꯊꯔꯒ ꯑꯣꯏꯅ ꯏꯟꯈꯠꯂꯛꯅꯕ ꯇꯧꯒꯦꯕ ꯑꯩ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯠꯇꯣꯔꯤꯇꯣ ꯅꯪ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯔꯛꯑꯣ ꯀꯩꯅꯣ ꯑꯩꯅꯁꯨ ꯅꯪꯒꯤ ꯑꯆꯤꯟꯕꯗꯣ ꯅꯪꯅ ꯍꯜꯂꯕꯅꯤꯅ ꯑꯩꯒꯤꯁꯨ ꯅꯪꯅ ꯍꯜꯂꯣꯕ ꯇꯥꯎ ꯉꯁꯤꯃꯛꯇꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ 4-5ꯅꯤ ꯂꯩꯔꯒꯅꯦ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯑꯗꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯥ ꯅꯣꯏ ꯆꯦꯅ ꯀꯩꯅꯣ ꯉꯥꯡꯕ ꯆꯩꯕꯗꯣ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯀꯟꯅꯕ ꯌꯥꯅꯕ ꯏꯇꯩꯃ ꯕꯤꯃꯣꯂꯥꯗꯣ ꯈꯪꯉꯤꯅ ꯑꯋꯥꯡꯀꯥꯏꯒꯤ 이때는 비몰라도 pesa kan santu ibane bako ada nang mangon dai khara hairam mone nang haidin pi ju pirakani ba adu mari mangani le ga ina sat hanjala ga itaw na dum kano to ba yare na ko sing ba yae ba itaw ai chak ka ra ma le ta chagu gi nan thamo mo ko itaw ai na puru thoi ba mingon da ki ai ri ko mai to du khang re si yau sala ade Mai anaba angang sidi loire mai chabit naba ngarang drip yaluba angang sidi aina chahi tara phamma charaju sumai noi dodi mande itaw ai thogi ge de baba salame tema bimola milai bro 예, 톰바 nang oira kagalo phamula phamo to duda kai lairage itema paisa lising tara mukka puningai leigadrana kaino paisa sale ba ngonda bu paisa leibra hangi jibu kaino thomba itema dudi ngasi lising tara khata pibiro ai dum mathang thagi tang kunthani thoida dum singa kaino tomba no ju paisa ga chin brai ja itema nangnadraba aije lupa lising tara khang mathau taba ho adudi itei magidi soi ba de ko ai paisa lo thogi ge hoi itema hash matham di koise natradi ai akoi chen soi hat khrani hojigi budi nangnarani bu kadai di paisa no ai nong sing doisina soida dukan da hek thuaga khara ye pai duni hoi da lei gum dau bane moi dukan do asile kai donta kai losiga ai je yum da ju changuramne adu thombu ju lei haude paisa do ma ngase pi ni haibne do sidai dum lo ba yadora ha kai gi paisa no thomana lising tra lo gi bane kari lising tara madi kai gi kaigino de ju khangdre ado sendoi ga pulapna lising tara ga chonga de tara male yaraga di sidai lograge ai do horen lako farak tarani koi thom bana ba aseng bai ro au thajadraga na call tawraga amta hangbiune kari ni ma si ngang ni kari da chin da na paisa pu da na man nang paisa ga pu bra sida thau blai nya nungai ni nang hoi paisa do ai pijarage ado mathang da di ne mana loge hairaga su pibiru nu ko ai ge cha nu pa to ma se tok na pangre de ko natte mama na badu da paisa do mana putho e aduga mama na badu da paisa do lausan ge di hai da na mi ngamdri ne sa da na mama na badu dai di lawbadu ngamdrabani na mingon da gi se mathoi ka bi pusan na leiramme ha ba lakta lakhi janu madu gi angang do sanda ge ngasi di koi ba le chala lại nè cây nó xây bay đi chứ nè baba hai năng hey gạt thả dao năng
ꯅꯪꯗꯗꯤ ꯍꯥꯠꯂꯒꯦꯗ ꯉꯁꯤꯗꯤ ꯍꯩ ꯍꯩ ꯃꯁꯤ ꯆꯦꯜꯂꯤꯅꯦ ꯀꯟꯅ ꯅꯪ ꯉꯁꯤꯗꯤ ꯌꯨꯝ ꯍꯟꯗ ꯍꯜꯂꯛꯎꯗꯅ 10,000ꯒꯤ ꯆꯩ 10,000 ꯄꯤꯖꯕ ꯇꯥꯔꯦꯗꯅ ꯅꯪ